Hi guys! Welcome back to my another video. Famba khotpa se yamna kanjalabani thabak se tawurabani na hakchang se khoigi neck pain tawba body pain tawba se asum hengale chahi ga aadyaw salabani na adona mayam aigi oinadi agaro gi oiba Etom plus handheld body massager se aina ama order tawsalaga amtandi use tawgi haina try tawgi haina yengzare siga magi kai yauri haibadusu yengminarsi moigi manung sida ahanbada flat massage head anishubada wavy massage head adoloiraga ball massage head tai chi massage head Doga sena khoigi protection oidoini protective mask cover hai ko dolega sena magi manpower sina siga leire wear se khoina plak ta namjan biraga dum yare khwaidagi nungaiba haragadi siga switch adum off on tawbiraga power se ju lekthok lesin yare ko aduga mayamna adum khangbi da baleragadi segi manual se pabiraga kamai na use tawdoino haibado sum siga dum yaubirabani aduga agaru gi atopa product sing su mayam nungai be leibani ko ai adum agaru gi product se seasonarabani na adum khange adona segi manual sing se pabiro moigna leiba matamda dum yaurani magi manpower se siga leire khoina ngasai protective mask cover do kamaina use tawdoino haibadadi khoigi samna kaikrada use tawbu matamda pandana bagi damaktane aduga flat massage head se khoigi whole body da use tawba adum yagani kokta oigera maide oigera anything anywhere mayam use tawningba mafamdo aduga dum use tawba yagani whole body da aidi ngaksam se amna body pain oye bhajikan se non dharaga thabak to tawbani aduna dum swaida khutta su dum pain oye haidi type tawsin tawbada am sathina nungai taba ma faure aduna sise use tawbadagi khatang di relax oire hajikan se ko ado itom daga leibani na sum itom da massage tawjaraga nungai bado fawhalle asigi wavy massage head sina aikoigi shoulder, arm, back amadi fit ta adum use tawba yaragani akoigi back pain leiba yumda mi leibiragadi sum ningda sumaina adum aidi itomta leibagi oina itomta tawjarini ningda su dum tawba yaragani ko akoigi nangan ga naba khotpa leibado adigi khongpa ka se akoigi dum nungai taba relax feel oheleba sena ko use tawraga khoida haidi ko kase ing launa leheli khongpak sa nungaina sena tai massage head shina alkhoigi ko khoigi massage tawu matamda khutta sumana up and down kneading ohen bado sena dum khoigi press tawraga khoinaga massage tawbse nungai drone ko nangandaga khangde khuttaga khangde khoigi sabandaga khangde amada hekta khoina sumana haidi press tawraga khutta nungai bado adugi nungai bado fawhalli last ki sina ball massage head sigi massage head se akoigi feet calves arm gumba adegi back gumba da akoigi essential oil hapchalaga ishada dum malish tawba yagani aidi itomda oibagi dum akoigi calves to oina tawre itomda nanganda se tawhaning bane angang sing yumda yawra matamda oina tawhalage adona mayamna sigi agaro gi Etom plus handheld body massager se pambiba taragadi ai link ti description da hapcharamage ko